ꯃꯇꯝꯒꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯑꯃꯨꯛ ꯂꯧꯕꯤꯔꯁꯤ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯅꯤꯡꯉꯥꯏ ꯆꯥꯎꯕꯤ 11 ꯁꯨꯕ ꯇꯥꯡꯀꯛ꯫ ꯆꯤꯡꯁꯥꯡ ꯌꯥꯏꯖꯤꯠꯇ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, "ꯅꯪ ꯑꯩꯒꯤ ꯒꯥꯔꯤꯁꯤ ꯊꯧꯔꯣ, ꯑꯩꯅ ꯅꯪꯒꯤꯁꯤ ꯊꯧꯔꯒꯦ." ꯍꯧꯔꯛꯑꯕ ꯑꯃꯨꯛ? ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯅ ꯍꯥꯏꯅ ꯆꯤꯡꯁꯥꯡꯒꯤ ꯒꯥꯔꯤ ꯃꯃꯥꯡꯗ ꯐꯝꯂꯤꯕꯤ ꯍꯦꯂꯦꯅꯥꯗ ꯑꯃꯨꯛ ꯌꯦꯡꯂꯒ ꯃꯈꯥ ꯇꯥꯔꯛꯏ ꯌꯥꯏꯖꯤꯠꯇꯨ, "ꯃꯁꯤ ꯅꯨꯄꯤꯁꯤꯁꯨ ꯂꯥꯏꯃ ꯑꯣꯟꯊꯣꯛꯅ ꯂꯦꯝꯖꯗꯦ." ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤꯗꯨꯗ ꯃꯅꯥꯛꯇ ꯐꯝꯂꯤꯕ ꯌꯨꯍꯦꯟꯕꯒ ꯃꯥꯜꯀꯣꯝꯒꯗꯤ ꯉꯛꯅ ꯌꯦꯡꯅꯩ꯫ ꯆꯤꯡꯁꯥꯡꯅ ꯑꯃꯨꯛ, "ꯍꯧꯕꯩ ꯋꯥ ꯅꯠꯇꯦ, ꯃꯁꯤ ꯅꯨꯄꯤꯁꯦ ꯑꯩ ꯍꯩꯅꯗꯦ." ꯃꯁꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯒꯥꯔꯤ ꯈꯥꯝꯂꯤꯕ ꯃꯥꯏꯀꯩꯗ ꯌꯦꯡꯂꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯆꯦꯡꯂꯩꯅ ꯃꯅꯤꯡꯒꯤ ꯁꯤꯠꯇ ꯀꯥꯈꯠꯈꯤꯕꯗꯨ ꯇꯟꯖꯥ ꯆꯥꯅ ꯍꯦꯛ ꯎꯍꯧꯔꯤ꯫ ꯌꯥꯏꯖꯤꯠꯅ, "ꯌꯥꯔꯦꯁꯦ, ꯒꯥꯔꯤ ꯁꯣꯗꯣ ꯄꯤꯔꯛꯑꯣ." ꯆꯤꯡꯁꯥꯡ ꯅꯪꯍꯧꯔꯔꯣꯏ ꯃꯇꯥꯒꯨꯝꯅ ꯐꯠ ꯍꯥꯏꯔꯛꯏ, "ꯌꯥꯔꯦ, ꯑꯩ ꯑꯗꯨꯝ ꯊꯧꯖꯔꯛꯑꯒꯦ." ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯄ꯭ꯔꯞ ꯄ꯭ꯔꯞ ꯃꯥꯒꯤ ꯒꯥꯔꯤ ꯃꯅꯥꯛ ꯇꯝꯅ ꯆꯠꯈ꯭ꯔꯦ꯫ ꯌꯥꯏꯖꯤꯠ ꯆꯠꯈ꯭ꯔꯤꯕ ꯆꯤꯡꯁꯥꯡꯗ ꯏꯉꯛ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯑꯗꯨꯕꯨ ꯒꯥꯔꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯆꯦꯡꯂꯩꯕꯨ ꯎꯕꯗ ꯚꯥꯞ ꯑꯗꯨꯝ ꯇꯥꯔꯤ꯫ ꯆꯤꯡꯁꯥꯡꯒꯤ ꯒꯥꯔꯤꯗꯅ ꯅꯨꯄꯤ 5 ꯑꯗꯨ ꯇꯣꯡꯂꯝꯃꯤ꯫ ꯌꯥꯏꯖꯤꯠꯀꯤꯗꯅ ꯃꯥꯜꯀꯣꯝ, ꯌꯨꯍꯦꯟꯕ ꯑꯃꯗꯤ ꯑꯍꯜ ꯑꯣꯏꯔꯕ ꯃꯄꯥ ꯏꯕꯨꯡꯉꯣ ꯀꯥꯅꯟ ꯀꯨꯃꯥꯔ ꯇꯣꯡꯂꯝꯃꯤ꯫ ꯑꯗꯨꯒ ꯂꯨꯍꯦꯟꯕꯒꯤꯗꯅ ꯃꯇꯩ ꯃꯅꯥꯎ ꯃꯈꯣꯏ ꯑꯅꯤꯈꯛ ꯇꯣꯡꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯒꯥꯔꯤꯁꯤꯡ ꯑꯗꯨ ꯃꯈꯣꯏꯅ ꯆꯠꯀꯗꯕ ꯃꯐꯝꯗꯨ ꯇꯝꯅ ꯊꯧꯔꯛꯂꯤ꯫ ꯍꯦꯂꯦꯅꯥ ꯅꯨꯄꯤ ꯃꯆꯥ 4ꯗꯨꯒꯤ ꯃꯃꯥꯡꯗ ꯇꯧꯒꯦ ꯃꯇꯥꯒꯨꯝꯅ ꯃꯥꯒꯤ ꯌꯥꯜꯂꯤꯕ ꯁꯥꯏꯠ ꯕꯦꯛ ꯑꯗꯨꯗꯒꯤ ꯆ꯭ꯌꯨꯋꯤꯡꯒꯝ ꯑꯃ ꯂꯧꯊꯣꯔꯛꯇꯨꯅ ꯃꯀꯨ ꯈꯣꯛꯂꯕ ꯇꯨꯡꯗ ꯀꯔꯤꯁꯨ ꯍꯥꯏꯗꯅ ꯆꯤꯡꯁꯥꯡꯒꯤ ꯃꯆꯤꯟ ꯃꯌꯥꯗ ꯊꯝꯂꯛꯏ꯫ ꯆꯤꯡꯁꯥꯡꯁꯨ ꯃꯃꯥꯒꯤ ꯀꯨꯝꯑꯣꯟ ꯅꯨꯃꯤꯠ ꯑꯣꯏꯕꯒ ꯑꯉꯥꯎꯕꯤꯗꯨꯒ ꯃꯥꯟꯅꯕ ꯇꯟꯗꯨꯅ ꯏꯆꯝ ꯆꯝꯅ ꯃꯌꯥ ꯑꯗꯨ ꯀꯥꯊꯣꯛꯇꯨꯅ ꯆꯥꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯑꯟꯖꯂꯤꯗꯤ ꯉꯛꯄꯅ ꯈꯝꯊꯦꯡꯂꯤ, ꯁꯥꯎꯁꯨ ꯁꯥꯎꯅꯤꯡꯂꯤ꯫ ꯁꯨꯔꯕꯂꯥꯒ ꯄꯤꯡꯀꯤꯒꯁꯨ ꯉꯛꯅ ꯌꯦꯡꯅꯩ, ꯑꯗꯨꯒ ꯄꯛꯇꯦ ꯍꯥꯏꯕ ꯃꯇꯥꯒꯨꯝꯅ ꯏꯪꯒꯤꯠ ꯇꯧꯅꯔꯤ꯫ ꯑꯗꯨꯕꯨ ꯆꯦꯡꯂꯩꯗꯤ ꯊꯧꯋꯥ ꯁꯥꯗꯦ, ꯀꯔꯤꯁꯨ ꯈꯟꯖꯤꯟꯗꯦ꯫ ꯃꯔꯝꯗꯤ ꯍꯦꯂꯦꯅꯥꯅ ꯃꯉꯣꯟꯗ ꯑꯇꯝꯅꯅ ꯍꯧꯔꯛꯄ ꯑꯣꯏꯗꯕꯒ ꯆꯤꯡꯁꯥꯡꯕꯨꯁꯨ ꯃꯥꯅ ꯏꯆꯝ ꯆꯝꯅ ꯈꯟꯕꯅ ꯃꯋꯥ ꯂꯧꯕꯤꯕ ꯅꯠꯇꯦ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨ꯫ ꯍꯦꯂꯦꯅꯥꯗꯤ ꯆꯤꯡꯁꯥꯡꯅ ꯑꯗꯨꯝꯅꯒ ꯇꯧꯔꯛꯄꯗꯨꯗꯗꯤ ꯍꯔꯥꯎꯕꯅ ꯃꯁꯥ ꯑꯗꯨ ꯂꯣꯏꯔꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯃꯅꯤꯡꯗ ꯐꯝꯂꯤꯕꯤ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯑꯗꯨꯗ ꯌꯦꯡꯂꯛꯏ꯫ ꯅꯨꯄꯤ ꯃꯆꯥ 6 ꯑꯗꯨꯗꯤ ꯅꯣꯛꯁꯤꯟꯅꯗꯨꯅ ꯍꯦꯂꯦꯅꯥꯗ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯕꯨ ꯆꯦꯡꯂꯩꯗꯤ ꯍꯟꯅꯒ ꯌꯦꯡꯕꯤꯔꯛꯄ ꯅꯠꯇꯦ, ꯃꯥꯒꯤ ꯊꯣꯛꯄ ꯐꯣꯟ ꯃꯦꯠꯇꯨꯅ ꯂꯩ꯫ ꯍꯦꯂꯦꯅꯥꯅ ꯈꯟꯕꯅ ꯆꯦꯡꯂꯩꯕꯨ ꯆꯥꯛꯍꯟꯒꯦ ꯈꯟꯅ ꯇꯧꯔꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯆꯦꯡꯂꯩꯅꯗꯤ ꯆꯥꯅꯃꯛꯀꯤ ꯌꯦꯡꯂꯛꯇ꯭ꯔꯕꯗꯨꯗ ꯑꯃꯨꯛꯁꯨ ꯁꯥꯎꯅꯤꯡꯂꯤ꯫ ꯑꯁꯨꯝꯅ ꯁꯨꯝ ꯊꯧꯔꯛꯄꯅ ꯑꯣꯜꯑꯦꯖ ꯍꯣꯝ ꯑꯃꯗ ꯍꯥꯟꯅ ꯊꯨꯡꯗꯨꯅ ꯃꯈꯣꯏꯅ ꯉꯝꯖꯕ ꯆꯥꯅ ꯊꯛꯅꯕꯅꯆꯤꯡꯕ ꯑꯉꯝꯕ ꯈꯔ ꯑꯍꯜꯁꯤꯡ ꯑꯗꯨꯗ ꯈꯨꯗꯣꯜ ꯇꯧꯔꯝꯂꯒ ꯍꯣꯝ ꯑꯃꯗ ꯑꯃꯨꯛ ꯂꯥꯛꯇꯨꯅ ꯈꯨꯗꯣꯜ ꯀꯌꯥ ꯄꯤꯔꯤ꯫ ꯍꯦꯂꯦꯅꯥꯗꯤ ꯃꯌꯥꯝꯅ ꯇꯧꯔꯤꯕꯗꯨꯒ ꯌꯥꯎꯕꯤꯕ ꯅꯠꯇꯦ, ꯃꯍꯥꯔꯥꯅꯤ ꯁꯥꯗꯅ ꯐꯝꯗꯨꯅ ꯂꯩꯔꯤ꯫ ꯃꯌꯥꯝꯗꯨꯁꯨ ꯃꯥꯒꯤ ꯃꯥꯒꯤ ꯊꯣꯛꯄ ꯍꯣꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗꯨ ꯌꯦꯡꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯆꯦꯡꯂꯩꯗꯤ ꯅꯨꯡꯉꯥꯏꯖꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯑꯍꯜ ꯑꯃꯒ ꯑꯃꯨꯛ ꯋꯥꯔꯤ ꯁꯥꯟꯅꯒꯅꯤ, ꯑꯃꯒ ꯑꯃꯨꯛ ꯋꯥꯔꯤ ꯁꯥꯒꯅꯤ, ꯅꯣꯛ ꯅꯣꯛꯇꯨꯅ ꯑꯍꯜꯁꯤꯡꯗꯨꯒ ꯐꯣꯇꯣꯕꯨ ꯀꯥꯞꯃꯤꯟꯅꯕꯅꯦ ꯂꯣꯏꯔꯦ ꯑꯃꯨꯛꯇꯣꯏꯕ꯫ ꯆꯦꯡꯂꯩꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯆꯤꯡꯁꯥꯡ ꯍꯥꯏꯅꯔꯨꯕ ꯇꯧꯗꯅ ꯆꯤꯟꯕꯥꯜ ꯃꯥꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ꯫ ꯑꯆꯝꯕ ꯃꯤꯅꯣꯛ ꯅꯠꯇꯦ ꯅꯣꯛꯂꯤꯕ ꯑꯗꯣ, ꯊꯃꯣꯏ ꯌꯧꯅ ꯅꯣꯛꯄ ꯅꯨꯡꯁꯤ ꯃꯤꯅꯣꯛꯅꯤ꯫ ꯃꯥꯜꯀꯣꯝ ꯆꯦꯡꯂꯩꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯥꯏꯔꯛꯏ, "ꯆꯦꯡꯂꯩꯁꯦ ꯌꯥꯝ ꯍꯔꯥꯎꯕ ꯃꯥꯜꯂꯤꯗ." ꯆꯦꯡꯂꯩꯁꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯈꯨꯝꯂꯛꯂꯝꯃꯤ, "ꯍꯔꯥꯎꯏ, ꯑꯩꯗꯤ ꯁꯨꯃꯥꯏꯅ ꯆꯠꯄꯁꯦ ꯌꯥꯝ ꯄꯥꯝꯕꯅꯦ꯫ ꯑꯗꯨꯕꯨ ꯉꯁꯤ ꯆꯠꯂꯤꯁꯤꯅ ꯑꯍꯥꯟꯕ ꯑꯣꯏꯕꯅ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ꯫ ꯃꯇꯨꯡꯗꯁꯨ ꯑꯩꯅ ꯀꯣꯛ ꯄꯨꯔꯒ ꯂꯣꯏꯔꯦ ꯀꯩꯅꯣ." ꯆꯦꯡꯂꯩꯁꯨ ꯅꯣꯛꯇꯨꯅ ꯐꯥꯒꯤ ꯇꯥꯊꯣꯔꯛꯏ, "ꯉꯥꯏꯔꯤꯕꯅꯦ ꯑꯩꯁꯨ ꯃꯇꯝꯗꯣ." ꯄꯥꯎꯈꯨꯝꯗꯨꯅ ꯍꯔꯥꯎꯍꯜꯂꯦ꯫ ꯉꯁꯥꯏꯗꯒꯤ ꯆꯦꯡꯂꯩꯒꯤ ꯃꯇꯧꯕꯨ ꯊꯋꯥꯏ ꯇꯥꯅ ꯌꯦꯡꯖꯔꯤꯕ ꯆꯤꯡꯁꯥꯡꯗꯤ ꯃꯥꯜꯀꯣꯝ ꯑꯃꯗꯤ ꯆꯦꯡꯂꯩꯒꯤ ꯃꯇꯧ ꯑꯗꯨ ꯎꯔꯒ ꯈꯝꯕꯟꯕ ꯐꯥꯎꯔꯛꯏ꯫ ꯐꯠ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏꯅꯤꯡꯉꯤ, "ꯅꯪꯒꯤ ꯃꯤꯅꯣꯛ ꯑꯗꯣ ꯑꯩ ꯈꯛꯇꯒꯤ ꯑꯣꯏꯖꯒꯦ, ꯀꯅꯥꯗꯁꯨ ꯅꯪꯒꯤ ꯃꯤꯅꯣꯛ ꯑꯗꯣ ꯎꯍꯟꯒꯅꯨ" ꯍꯥꯏꯅ꯫ ꯑꯗꯨꯕꯨ ꯀꯔꯝꯅ ꯍꯥꯏꯔꯨꯅꯤ, ꯍꯥꯏꯕ ꯃꯇꯥꯡ ꯆꯥꯗ꯭ꯔꯤ꯫ ꯍꯧꯖꯤꯛ ꯍꯥꯏꯔꯨꯔꯕꯗꯤ ꯃꯥꯕꯨ ꯑꯉꯥꯎꯕꯅꯤ ꯁꯣꯏꯗꯅ ꯍꯥꯏꯅꯈꯤꯅꯤ ꯈꯟꯅ ꯇꯨꯃꯤꯟꯅ ꯃꯥꯒꯤ ꯍꯧꯔꯛꯂꯤꯕ ꯏꯍꯨꯜ ꯑꯗꯨꯕꯨ ꯐꯥꯊꯖꯩ꯫ ꯑꯗꯨꯕꯨ ꯐꯥꯊꯕ ꯉꯝꯂꯛꯇ꯭ꯔꯤ, ꯑꯅꯝ ꯀꯟꯁꯤꯜꯂꯛꯂꯤ꯫ ꯀꯔꯝ ꯇꯧꯒꯅꯤ ꯁꯨꯝ ꯈꯜꯂꯛꯄꯗ ꯒ꯭ꯌꯥꯟ ꯑꯃ ꯂꯥꯛꯇꯨꯅ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯍꯣꯝ ꯑꯗꯨꯒꯤ ꯒꯦꯠ ꯃꯄꯥꯟ ꯇꯝꯅ ꯊꯣꯛꯂꯛꯂꯒ ꯃꯣꯕꯥꯏꯜ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯆꯦꯡꯂꯩꯗ ꯀꯣꯜ ꯇꯧꯁꯤꯜꯂꯝꯃꯤ꯫
ꯆꯦꯡꯂꯩꯁꯨ ꯁꯣꯝꯗ ꯃꯥꯜꯀꯣꯝꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯗꯨ ꯂꯦꯞꯂꯒ ꯃꯥꯒꯤ ꯃꯣꯕꯥꯏꯜ ꯔꯤꯡ ꯂꯥꯛꯂꯤꯕꯗꯨ ꯀꯅꯥꯅꯣ ꯈꯟꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯕꯨ ꯄꯨꯟꯁꯤꯉꯥꯟꯕ ꯑꯣꯏꯔꯝꯂꯦ꯫ ꯉꯔꯥꯡꯁꯨ ꯇꯧꯔꯛꯑꯝꯕꯅꯤ, ꯃꯥꯅ ꯄꯥꯏꯍꯧꯗꯕꯅꯤ꯫ ꯉꯁꯤ ꯑꯃꯨꯛ ꯇꯧꯔꯛꯄꯁꯤꯗ ꯀꯔꯤ ꯂꯩꯔꯕꯖꯥꯠꯅꯣ ꯈꯟꯅ ꯄꯥꯏꯈꯠꯂꯤ꯫ ꯍꯜꯂꯣ? ꯆꯤꯡꯁꯥꯡ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯤ꯫ ꯐꯣꯟ ꯇꯧꯒꯦ ꯇꯧꯁꯤꯜꯂꯨꯔꯒ ꯇꯨꯃꯤꯟꯅ ꯂꯩ꯫ ꯐꯣꯟ ꯇꯧꯔꯛꯑꯒ ꯀꯔꯤꯁꯨ ꯍꯥꯏꯔꯛꯇꯕꯗꯨꯗ ꯑꯃꯨꯛꯀ ꯍꯟꯅ ꯍꯥꯏꯔꯛꯏ ꯆꯦꯡꯂꯩꯅ꯫ ꯍꯜꯂꯣ? ꯇꯥꯗ꯭ꯔꯣ? ꯍꯟꯗꯛꯁꯨ ꯀꯔꯤꯁꯨ ꯈꯨꯝꯂꯛꯇꯕꯗꯨꯗꯗꯤ ꯁꯥꯎꯔꯞꯅ ꯍꯥꯏꯔꯛꯏ꯫ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯍꯅꯨꯕ? ꯀꯣꯜ ꯇꯧꯔꯛꯑꯒ ꯇꯨꯃꯤꯟꯅ ꯂꯩꯔꯤꯁꯤꯕꯣ? ꯆꯤꯡꯁꯥꯡ ꯍꯟꯗꯛꯀꯤ ꯍꯅꯨꯕ ꯍꯥꯏꯕ ꯋꯥꯍꯩ ꯑꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ꯫ ꯑꯗꯨꯅ ꯈꯪꯉꯥꯏ ꯈꯪꯖꯤꯜꯗ ꯍꯥꯏꯔꯛꯏ꯫ ꯑꯦ, ꯍꯅꯨꯗꯦꯀꯣ, ꯍꯅꯨꯗ꯭ꯔꯤ ꯑꯩ꯫ ꯆꯦꯡꯂꯩ ꯃꯥꯜꯀꯣꯝꯒꯤ ꯃꯅꯥꯛꯇꯒꯤ ꯈꯔ ꯆꯠꯊꯣꯔꯛꯇꯨꯅ ꯃꯈꯥ ꯇꯥꯔꯛꯏ꯫ ꯉꯁꯥꯏꯒꯩꯅ ꯈꯨꯝꯗ꯭ꯔꯒ ꯍꯧꯖꯤꯛ ꯍꯅꯨꯕ ꯍꯥꯏꯔꯒ ꯋꯥ ꯉꯥꯡꯂꯛꯏꯁꯦ ꯍꯅꯨꯔꯦ ꯍꯥꯏꯕꯅꯤ꯫ ꯆꯤꯡꯁꯥꯡ ꯈꯣꯟꯖꯦꯜꯒꯗꯨ ꯁꯦꯝꯂꯒ ꯄꯨꯟꯁꯤꯉꯥꯟꯕ ꯁꯥꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯇꯧꯔꯤ꯫ ꯃꯔꯩꯗꯤ? ꯃꯔꯩꯒꯤ ꯋꯥ ꯅꯠꯇꯦꯅꯦ ꯄꯨꯟꯁꯤꯉꯥꯟꯕ ꯅꯪꯕꯣ꯫ ꯍꯩꯃ, ꯅꯃꯥꯏꯒ ꯇꯧꯔꯦꯅ? ꯌꯥꯔꯦꯍꯦ, ꯑꯗꯣ ꯌꯥꯝ ꯊꯥꯖꯗꯅ ꯀꯣꯜꯒ ꯇꯧꯔꯛꯏꯁꯦ ꯀꯩ ꯑꯔꯨꯕ ꯂꯩꯒꯦ? ꯀꯩꯁꯨ ꯂꯩꯇꯦꯗ, ꯁꯨꯝ ꯇꯧꯔꯛꯄꯅꯤ꯫ ꯑꯣ, ꯑꯗꯨꯏꯗꯤ ꯊꯝꯃꯤ, ꯑꯩ ꯊꯕꯛ ꯆꯤꯜꯂꯤ꯫ ꯃꯁꯤ ꯍꯥꯏꯗꯨꯅ ꯀꯣꯜ ꯑꯗꯨ ꯐꯠ ꯀꯛꯊꯠꯂꯤ꯫ ꯆꯤꯡꯁꯥꯡ ꯆꯦꯡꯂꯩꯒꯤ ꯏꯉꯥꯎ ꯉꯥꯎꯖꯕ ꯃꯇꯧ ꯑꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ꯫ ꯑꯗꯨꯗꯒꯤ ꯃꯥꯁꯨ ꯑꯃꯨꯛ ꯃꯅꯨꯡꯗ ꯆꯪꯂꯒꯦꯅ ꯑꯣꯟꯊꯣꯔꯛꯄꯗꯗꯤ ꯌꯥꯏꯖꯤꯠꯇꯨ ꯃꯥꯒꯤ ꯃꯇꯨꯡꯗ ꯂꯦꯞꯂꯒ ꯂꯩꯔꯝꯕ ꯑꯗꯨꯗ ꯈꯪꯂꯗꯨꯅ ꯈꯣꯡꯐꯝ ꯈꯔ ꯃꯅꯤꯡ ꯍꯜꯂꯒ ꯍꯥꯏꯔꯛꯏ꯫ ꯑꯦ, ꯈꯪꯉꯤꯅꯦ ꯍꯨꯔꯥꯟꯕ꯫ ꯁꯤꯌꯥ, ꯍꯨꯔꯥꯟꯕꯅ ꯃꯥꯅ ꯑꯣꯏꯔꯒ꯫ ꯑꯦ, ꯑꯩꯅ ꯀꯥꯏꯗ ꯍꯨꯔꯥꯜꯂꯤ ꯍꯥ? ꯌꯥꯔꯦ ꯂꯥꯛꯑꯣ, ꯃꯦꯃꯣꯔꯤ ꯑꯣꯏꯅꯕ ꯃꯌꯥꯝ ꯒ꯭ꯔꯨꯞ ꯐꯣꯇꯣ ꯑꯃ ꯀꯥꯞꯂꯨꯁꯦ꯫ ꯍꯣꯏ꯫ ꯃꯈꯣꯏ ꯄꯨꯂꯞ ꯑꯁꯨꯝꯅ ꯒ꯭ꯔꯨꯞ ꯐꯣꯇꯣ ꯑꯗꯨ ꯍꯣꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯍꯜꯁꯤꯡ ꯑꯗꯨꯒ ꯄꯨꯟꯅ ꯀꯥꯞꯂꯝꯃꯤ꯫ ꯆꯦꯡꯂꯩꯗꯤ ꯑꯍꯜꯁꯤꯡꯒꯤ ꯃꯔꯛꯇ ꯐꯝꯗꯨꯅ ꯌꯥꯎꯔꯤ꯫ ꯃꯥꯒꯤꯗꯤ ꯅꯨꯡꯉꯥꯏꯖꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯈꯣꯏꯁꯨ ꯃꯌꯨꯝ ꯇꯝꯅ ꯑꯃꯨꯛ ꯍꯜꯂꯛꯂꯝꯃꯤ꯫ ꯌꯥꯏꯖꯤꯠ ꯍꯣꯏꯅ ꯃꯥꯡ ꯊꯥꯅ ꯊꯧꯔꯛꯂꯤ꯫ ꯌꯥꯏꯖꯤꯠꯀꯤ ꯒꯥꯔꯤꯗꯨ ꯒꯦꯠꯇ ꯈꯥꯝꯗꯨꯅ ꯑꯍꯜ ꯑꯣꯏꯔꯕ ꯀꯥꯅꯟ ꯀꯨꯃꯥꯔꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ꯫ ꯕꯕꯥ, ꯑꯩ ꯃꯅꯨꯡꯗ ꯆꯪꯂꯔꯣꯏꯒꯦ, ꯊꯕꯛ ꯈꯔꯁꯨ ꯂꯩꯍꯧꯔꯤ꯫ ꯅꯇꯥꯎꯗꯣ ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯈꯣꯗꯅ꯫ ꯃꯉꯣꯟꯗꯁꯨ ꯑꯩꯅ ꯍꯥꯏꯈ꯭ꯔꯕꯅꯦ ꯕꯕꯥ, ꯑꯩ ꯑꯗꯨꯝ ꯍꯜꯂꯒꯦꯅ꯫ ꯑꯣ, ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ꯫ ꯌꯥꯏꯖꯤꯠ ꯃꯥꯜꯀꯣꯝ ꯍꯣꯏꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯏꯅꯥꯎ ꯑꯅꯤ, ꯅꯌꯥꯝꯕꯁꯨ ꯑꯃꯨꯛ ꯍꯥꯏꯗꯣꯛꯈ꯭ꯔꯒꯦꯅꯦ꯫ ꯌꯨꯍꯦꯟꯕꯅ ꯍꯣꯏ ꯃꯌꯥꯝꯕ꯫ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯀꯨꯝꯊꯍꯧꯔꯤ꯫ ꯌꯥꯏꯖꯤꯠꯁꯨ ꯃꯌꯨꯝ ꯇꯝꯅ ꯑꯃꯨꯛ ꯊꯧꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯃꯥꯜꯀꯣꯝ ꯍꯣꯏꯁꯨ ꯃꯣꯏꯅ ꯄꯨꯔꯛꯄ ꯒꯥꯔꯤ ꯃꯆꯥꯗꯨ ꯂꯧꯕ ꯑꯣꯏꯅ ꯀꯥꯅꯟ ꯀꯨꯃꯥꯔꯒ ꯄꯨꯟꯅ ꯃꯅꯨꯡꯗ ꯆꯪꯃꯤꯟꯅꯔꯛꯏ꯫ ꯑꯗꯨꯒ ꯑꯍꯜ ꯑꯣꯏꯔꯕ ꯀꯥꯅꯟ ꯀꯨꯃꯥꯔꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯥꯜꯀꯣꯝꯅ ꯍꯥꯏꯔꯛꯏ꯫ ꯄꯨꯄꯨ, ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯒꯦ꯫ ꯍꯣꯏ ꯍꯣꯏ, ꯃꯇꯨꯡꯗꯁꯨ ꯀꯣꯏꯔꯛꯎꯀꯣ ꯄꯨꯄꯨ ꯍꯣꯏꯗ꯫ ꯌꯨꯍꯦꯟꯕ ꯅꯣꯛꯇꯨꯅ ꯈꯨꯝꯂꯛꯏ꯫ ꯀꯣꯏꯔꯛꯇꯣꯏꯅꯤ ꯄꯨꯄꯨ꯫ ꯇꯟꯖꯥ ꯑꯗꯨꯗ ꯂꯨꯍꯦꯟꯕ ꯍꯣꯏꯁꯨ ꯌꯧꯔꯛꯂꯦ꯫ ꯁꯨꯅꯟꯗ ꯃꯈꯣꯏ ꯎꯕꯗ ꯍꯥꯏꯔꯛꯏ꯫ ꯍꯩꯃ, ꯏꯆꯥꯁꯤꯡꯕꯨ ꯆꯠꯂꯒꯦ ꯍꯥꯏꯔꯣ? ꯃꯥꯜꯀꯣꯝꯅ ꯍꯣꯏ ꯃꯃꯥ, ꯆꯠꯂꯒꯦ꯫ ꯐꯔꯦ ꯐꯔꯦ, ꯐꯖꯅ ꯆꯠꯂꯨꯀꯣ꯫ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯁꯨꯅꯟꯗꯁꯨ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯌꯨꯍꯦꯟꯕ ꯃꯆꯤꯟꯗ ꯇꯞꯂꯞ ꯁꯣꯟꯊꯥꯡꯅꯅ ꯁꯣꯜꯂꯤ꯫ ꯆꯠꯂꯁꯨ ꯐ꯭ꯌꯨꯆꯔ ꯋꯥꯏꯐꯇꯣ ꯑꯃꯨꯛꯇꯪ ꯎꯔꯒ ꯆꯠꯅꯤꯡꯉꯤꯁꯦ꯫ ꯃꯥꯜꯀꯣꯝ ꯌꯨꯍꯦꯟꯕꯅ ꯁꯣꯜꯂꯤꯕꯗꯨ ꯇꯥꯔꯗꯨꯅ ꯃꯅꯥꯀꯣꯡꯗ ꯃꯈꯨꯠꯅ ꯍꯥꯏꯐꯦꯠ ꯍꯣꯠꯂꯒ ꯃꯃꯥꯏꯒꯗꯨ ꯁꯨꯒꯠꯂꯒ ꯌꯥꯔꯛꯇ ꯉꯪꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯇꯥꯅꯤꯡꯗꯕꯅ ꯅꯥꯔꯦꯍꯦ, ꯂꯩꯒꯦ ꯂꯩꯍꯧꯔꯣ ꯅꯪ꯫ ꯐꯔꯦ ꯑꯗꯨꯅ ꯑꯗꯨꯝ꯫ ꯇꯟꯖꯥ ꯑꯗꯨꯗ ꯆꯤꯡꯁꯥꯡ ꯍꯣꯏꯒꯤ ꯒꯥꯔꯤ ꯑꯗꯨꯁꯨ ꯊꯧꯖꯤꯜꯂꯛꯇꯨꯅ ꯅꯨꯄꯤꯁꯤꯡ ꯑꯗꯨ ꯃꯔꯤ ꯃꯔꯤ ꯀꯨꯝꯊꯔꯛꯏ꯫ ꯑꯗꯨꯕꯨ ꯆꯤꯡꯁꯥꯡꯗꯤ ꯒꯥꯔꯤ ꯑꯗꯨ ꯒꯦꯔꯦꯖ ꯇꯝꯅ ꯊꯧꯖꯤꯟꯈ꯭ꯔꯦ꯫ ꯍꯦꯂꯦꯅꯥꯗꯤ ꯍꯦꯛ ꯀꯨꯝꯊꯕꯒ ꯍꯟꯅ ꯇꯨꯟꯅ ꯌꯦꯡꯂꯝꯗꯅ ꯏꯃꯨꯡ ꯇꯝꯅ ꯆꯪꯈ꯭ꯔꯦ꯫ ꯆꯦꯡꯂꯩ ꯃꯥꯜꯀꯣꯝ ꯍꯣꯏ ꯎꯕꯗ ꯍꯥꯏꯔꯛꯏ꯫ ꯍꯜꯂꯒꯦ ꯍꯥꯏꯔꯣ? ꯃꯥꯜꯀꯣꯝ ꯅꯣꯛꯐꯦꯠꯀ ꯇꯧꯗꯨꯅ ꯍꯜꯂꯒꯦꯅ ꯇꯧꯔꯝꯃꯤꯅꯤ꯫ ꯑꯣ, ꯐꯖꯅ ꯆꯠꯂꯣ ꯑꯗꯨꯗꯤ꯫ ꯌꯨꯍꯦꯟꯕꯅ ꯆꯨꯝꯅ ꯅꯠꯇꯕ? ꯍꯣ, ꯐꯩꯅ ꯆꯠꯂꯣ ꯐꯩꯅ꯫ ꯌꯨꯍꯦꯟꯕꯗ ꯑꯟꯖꯂꯤꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯁꯨꯔꯕꯂꯥꯅ ꯑꯃꯨꯛ ꯃꯥꯕꯨꯗꯤ ꯐꯩꯅ ꯆꯠꯄꯅꯤ, ꯉꯁꯤꯗꯤ ꯃꯟ ꯑꯣꯏꯅ ꯑꯣꯜꯂꯒ ꯆꯠꯀꯦ꯫ ꯄꯤꯡꯀꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯑꯁ,
ꯌꯥꯔꯦ ꯑꯗꯣ ꯅꯣꯏꯕꯨ ꯍꯌꯦꯡ ꯁ꯭ꯀꯨꯜ ꯂꯥꯛꯇꯣꯏ ꯅꯠꯇ꯭ꯔꯣ? ꯃꯥꯜꯀꯣꯝꯁꯨ ꯇꯞꯂꯞꯅ ꯈꯨꯝꯂꯛꯏ. ꯃꯗꯨꯗꯤ ꯑꯩꯈꯣꯏꯅ ꯍꯪꯒꯗꯕ ꯋꯥꯍꯪꯅꯤꯅꯦ. ꯑꯩꯈꯣꯏꯕꯨꯗꯤ ꯂꯥꯛꯀꯅꯤꯗ. ꯇꯣ ꯑꯗꯨꯅꯦꯕ. ꯑꯗꯨ ꯆꯦꯡꯂꯩ ꯅꯪꯁꯨ ꯂꯥꯛꯇꯣꯏ ꯅꯠꯇ꯭ꯔꯣ? ꯆꯤꯡꯁꯥꯡ ꯒꯥꯔꯤ ꯑꯗꯨ ꯊꯧꯖꯤꯜꯂꯝꯂꯒ ꯊꯣꯛꯂꯛꯄꯗ ꯃꯌꯥꯝꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯗꯨ ꯑꯇꯩꯃꯛ ꯇꯥꯍꯧꯗ꯭ꯔꯕꯁꯨ ꯃꯥꯜꯀꯣꯝꯒꯤ ꯆꯦꯡꯂꯩ ꯅꯪꯁꯨ ꯂꯥꯛꯇꯣꯏ ꯅꯠꯇ꯭ꯔꯣ ꯍꯥꯏꯕ ꯋꯥꯍꯩ ꯑꯗꯨ ꯇꯥꯍꯧꯕꯅ ꯃꯔꯝ ꯆꯥꯗꯅ ꯀꯩꯁꯨ ꯅꯠꯇꯕ ꯋꯥ ꯑꯗꯨꯗ ꯃꯁꯥ ꯑꯗꯨ ꯈꯝꯕꯟꯕ ꯄꯪꯐꯥꯎꯗ ꯐꯥꯎꯖꯩ. ꯃꯃꯤꯠꯇꯨꯅ ꯍꯥꯏꯐꯦꯠ ꯁꯨꯃꯥꯡꯗ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯗ ꯐꯟꯂꯞ ꯌꯦꯡꯂꯝꯂꯒ ꯏꯃꯨꯡ ꯇꯝꯅ ꯆꯪꯈ꯭ꯔꯤ. ꯃꯥꯜꯀꯣꯝꯅ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯃꯇꯥꯎ ꯃꯌꯥꯝ. ꯍꯣꯏ ꯏꯇꯥꯎ. ꯌꯨꯍꯦꯟꯕꯅ ꯑꯃꯨꯛ ꯐꯖꯅ ꯂꯩꯅꯍꯧꯔꯣꯀꯣ. ꯁꯨꯔꯕꯂꯥ ꯍꯣꯏ ꯑꯣꯖꯥ. ꯃꯥꯜꯀꯣꯝ ꯑꯃꯗꯤ ꯌꯨꯍꯦꯟꯕꯁꯨ ꯆꯠꯈ꯭ꯔꯕꯗ ꯅꯨꯄꯤ ꯃꯔꯤꯗꯨꯁꯨ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ. ꯑꯁꯨꯝꯅ ꯁꯨꯝ ꯍꯧꯈꯤꯗꯨꯅ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9ꯃꯨꯛ ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯆꯦꯡꯂꯩꯗ ꯁꯨꯍꯦꯟꯁꯅꯥꯒꯤ ꯃꯦꯁꯦꯖ ꯑꯃ ꯂꯥꯛꯏ. ꯁ꯭ꯀꯨꯜ ꯂꯥꯛꯇ꯭ꯔꯤ ꯀꯩꯒꯤꯅꯣ ꯆꯦꯡꯂꯩ? ꯆꯦꯡꯂꯩꯁꯨ ꯐꯣꯟ ꯑꯗꯨ ꯑꯗꯨꯝ ꯄꯥꯏꯔꯒ ꯂꯩꯕ ꯇꯟꯖꯥ ꯑꯣꯏꯕꯅ ꯃꯦꯁꯦꯖ ꯑꯗꯨ ꯎꯕꯗ ꯃꯆꯤꯟꯗ ꯈꯪꯉꯥꯏ ꯍꯥꯏꯔꯛꯏ. ꯁꯔꯅꯤꯅꯦ. ꯃꯁꯤ ꯍꯥꯏꯗꯨꯅ ꯃꯥꯁꯨ ꯃꯦꯁꯦꯖ ꯑꯗꯨ ꯔꯤꯄ꯭ꯂꯥꯏ ꯇꯧꯔꯝꯃꯤ. ꯁꯔ, ꯎꯁꯣꯞ ꯑꯃ ꯌꯥꯎꯕ ꯆꯠꯂꯨꯔꯦ ꯑꯗꯨꯒꯤꯅꯦ. ꯆꯦꯡꯂꯩꯒꯤ ꯁꯔꯅꯤꯅꯦ ꯍꯥꯏꯈꯤꯕ ꯋꯥꯍꯩ ꯑꯗꯨꯗ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯑꯍꯨꯝ ꯑꯗꯨ ꯄꯨꯂꯞ ꯆꯦꯡꯂꯩꯒꯤ ꯃꯅꯥꯛꯇ ꯆꯣꯡꯁꯤꯟꯅꯔꯛꯏ. ꯑꯟꯖꯂꯤ ꯈꯪꯅꯤꯡꯅ ꯍꯪꯂꯛꯏ. ꯁꯔ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ? ꯄꯤꯡꯀꯤꯁꯨ ꯀꯅꯥꯏ ꯁꯔꯅꯣ? ꯁꯨꯔꯕꯂꯥꯅ ꯑꯃꯨꯛ ꯁꯔ ꯀꯩꯗꯧꯔꯒꯦꯕ? ꯆꯦꯡꯂꯩ ꯃꯃꯥꯟꯅꯕꯤ ꯑꯍꯨꯝꯗꯨꯒꯤ ꯅꯪꯍꯧꯔꯔꯣꯏ ꯃꯇꯥꯒꯨꯝꯅ ꯍꯪꯂꯛꯏꯕ ꯋꯥꯍꯪ ꯑꯗꯨꯗ ꯁꯨꯍꯦꯟꯁꯅꯥꯅ ꯍꯟꯂꯛꯏꯕ ꯔꯤꯄ꯭ꯂꯥꯏꯗꯨꯗꯤ ꯃꯥ ꯍꯟꯅ ꯌꯦꯡꯂꯨꯗ꯭ꯔꯤ. ꯑꯗꯨꯒꯤ ꯃꯍꯨꯠ ꯃꯃꯥꯟꯅꯕꯤ ꯑꯍꯨꯝꯗꯨꯗ ꯑꯣꯏꯅ ꯑꯣꯟꯁꯤꯜꯂꯒ ꯏꯉꯛ ꯉꯛꯅ ꯍꯥꯏꯔꯛꯏ. ꯀꯩꯅꯣ ꯅꯣꯏꯅ ꯇꯧꯔꯤꯁꯤꯅ? ꯉꯥꯏꯈꯣ ꯑꯩꯈꯣꯏ ꯂꯥꯏꯔꯤꯌꯦ. ꯀꯔꯝꯕ ꯁꯔꯅꯣ? ꯀꯩꯗꯧꯔꯦ ꯍꯥꯏꯅꯣ? ꯆꯦꯡꯂꯩꯗ ꯑꯟꯖꯂꯤꯅ ꯍꯪꯂꯛꯄꯅꯤ. ꯆꯦꯡꯂꯩꯁꯨ ꯏꯆꯝ ꯆꯝꯅ ꯑꯗꯨꯃꯛ ꯈꯨꯝꯂꯛꯏ. ꯁꯔ ꯁꯨꯍꯦꯟꯁꯅꯥꯅꯤꯗ. ꯁ꯭ꯀꯨꯜ ꯂꯥꯛꯇ꯭ꯔꯤꯗꯣ ꯀꯩꯒꯤꯅꯣꯅ ꯍꯪꯂꯛꯄꯅꯤ. ꯄꯤꯡꯀꯤꯅ ꯅꯪ ꯈꯛꯇ ꯂꯥꯛꯇꯕꯁꯨ ꯅꯠꯇꯦ ꯑꯗꯨꯒ ꯅꯪꯉꯣꯟꯗ ꯑꯇꯝꯅꯅꯒ ꯍꯪꯂꯤꯁꯤꯅꯗꯤ ꯑꯩ ꯆꯤꯡꯅꯗꯕ ꯉꯝꯗꯦ. ꯋꯥꯍꯩ ꯑꯗꯨꯗ ꯑꯟꯖꯂꯤꯗꯣ ꯄꯦꯔꯤ ꯄꯦꯔꯤꯒ ꯇꯧꯔꯒ ꯑꯩꯗꯤ ꯌꯥꯝ ꯄꯦꯟꯗꯦꯗ. ꯁꯔꯁꯦ ꯑꯩꯅ ꯅꯨꯡꯁꯤꯔꯤꯁꯦ ꯀꯔꯤꯝꯇ ꯈꯪꯕꯤꯗꯦ. ꯆꯦꯡꯂꯩꯅ ꯌꯥꯔꯦꯕ ꯅꯣꯏꯁꯤꯗꯤꯕ. ꯁꯨꯔꯕꯂꯥꯅ ꯁꯨꯛꯇꯨꯅ ꯍꯥꯏꯔꯛꯏ. ꯍꯣꯏꯁꯨꯅꯦ ꯀꯥꯝꯆꯥꯁꯦ ꯍꯨꯟꯗꯣꯛꯑꯝꯃꯤꯁꯤꯅꯤ. ꯄꯤꯡꯀꯤ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ. ꯋꯥꯔꯤꯗꯤ ꯀꯥꯝꯆꯥꯒ ꯅꯨꯡꯁꯤꯅꯔꯝꯃꯒ ꯅꯪꯅꯒ ꯍꯨꯟꯗꯣꯛꯑꯝꯕꯁꯤ ꯃꯉꯥꯏꯔꯦꯅꯦ. ꯅꯨꯡꯁꯤꯅꯗ꯭ꯔꯁꯨ ꯑꯩꯅꯗꯤ ꯄꯥꯝꯂꯝꯕꯅꯤ. ꯑꯗꯨꯗ ꯃꯥꯅ ꯆꯦꯡꯂꯩꯗ ꯀꯩꯅꯣꯝ ꯈꯟꯕ ꯃꯥꯟꯕꯗꯨꯗ ꯑꯩꯅ ꯈꯔꯒ ꯊꯤꯕꯅꯤ. ꯑꯗꯨꯝ ꯈꯣꯡꯐꯝ ꯍꯟꯗꯣꯛꯆꯔꯕꯅꯤ. ꯆꯦꯡꯂꯩ ꯄꯩꯔꯞ ꯇꯧꯗꯨꯅ ꯅꯣꯏꯒꯤ ꯋꯥꯁꯤꯗꯤ ꯑꯩ ꯇꯟꯁꯤꯜꯂꯛꯇꯧꯔꯦꯕꯨ. ꯑꯟꯖꯂꯤꯅ ꯌꯥꯔꯦ ꯇꯟꯕꯤꯌꯨ ꯍꯥꯏꯗꯦ ꯅꯉꯣꯟꯗ. ꯑꯩꯅꯦ ꯀꯔꯤꯝꯇꯒ ꯈꯟꯕ ꯂꯩꯖꯗꯦꯀꯣ. ꯅꯣꯏꯅ ꯈꯜꯂꯤ ꯃꯌꯥꯝꯗꯣ ꯑꯩ ꯀꯩꯝꯇ ꯈꯟꯗꯦ. ꯁꯨꯔꯕꯂꯥ ꯁꯣꯅꯣ ꯅꯪꯅ ꯈꯜꯂꯦ ꯍꯥꯏꯕ ꯅꯠꯇꯤꯌꯦ. ꯅꯨꯄꯥꯁꯤꯡꯁꯤꯕꯨ ꯍꯥꯏꯕꯅꯤ. ꯍꯣꯏ ꯑꯁꯦꯡꯕꯅꯦ ꯍꯥꯏꯁꯦ. ꯑꯗꯣ ꯑꯩꯈꯣꯏ ꯅꯉꯣꯟꯗ ꯂꯥꯟꯅ ꯀꯩꯁꯨ ꯈꯟꯗꯦꯀꯣ. ꯑꯃꯨꯛ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯈꯜ ꯂꯩꯔꯝꯅꯤ. ꯆꯦꯡꯂꯩꯅ ꯈꯟꯗꯦꯍꯦ. ꯑꯗꯨꯒꯤꯕꯨ ꯀꯩꯗꯧꯕꯒꯤ ꯈꯟꯗꯣꯏꯅꯣ? ꯇꯁꯦꯡꯕꯁꯨꯅꯤ ꯃꯈꯣꯏꯅ ꯆꯦꯡꯂꯩꯗ ꯀꯩꯁꯨ ꯂꯥꯟꯅ ꯈꯟꯗꯨꯅ ꯍꯥꯏꯕ ꯅꯠꯇꯦ. ꯅꯨꯄꯥꯁꯤꯡꯗꯨꯅ ꯆꯦꯡꯂꯩꯗꯅ ꯍꯦꯟꯅ ꯑꯣꯟꯁꯤꯟꯕ ꯑꯗꯨꯗ ꯃꯈꯣꯏꯁꯨ ꯆꯝꯅ ꯁꯨꯝ ꯍꯥꯏꯔꯤꯕ ꯍꯥꯏꯗꯨꯅꯤ. ꯑꯗꯨꯃꯛꯅ ꯆꯦꯡꯂꯩꯗ ꯐꯠꯇꯕ ꯈꯟꯕꯗꯤ ꯅꯠꯇꯦ. ꯄꯤꯡꯀꯤꯅ ꯌꯥꯔꯦꯁꯦ ꯁꯤ ꯅꯠꯇ꯭ꯔꯗꯤ ꯋꯥꯔꯤ ꯂꯩꯇ꯭ꯔꯗꯧꯅ. ꯆꯦꯡꯂꯩꯁꯨ ꯅꯣꯛꯂꯒ ꯑꯁꯦꯡꯕ ꯑꯩꯅ ꯅꯣꯏꯒꯤ ꯅꯨꯄꯥ ꯃꯨꯟꯈꯤꯕꯁꯤꯉꯥꯏ ꯋꯥꯔꯤꯗꯤ. ꯇꯟꯖꯥ ꯑꯗꯨꯗ ꯆꯦꯡꯂꯩꯒꯤ ꯃꯣꯕꯥꯏꯜ ꯑꯗꯨ ꯔꯤꯡ ꯑꯃꯨꯛ ꯂꯥꯛꯏ. ꯑꯟꯖꯂꯤꯅ ꯄꯨꯟꯁꯤꯉꯥꯟꯕ ꯍꯥꯏꯕ ꯍꯅꯨꯕꯗꯨꯔꯣ ꯑꯗꯨꯅ ꯑꯃꯨꯛ? ꯆꯦꯡꯂꯩ ꯃꯣꯕꯥꯏꯜꯒꯤ ꯁꯀ꯭ꯔꯤꯟ ꯑꯗꯨꯗ ꯌꯦꯡꯂꯒ ꯏꯇꯞ ꯇꯞꯅ ꯍꯥꯏꯔꯛꯏ. ꯅꯠꯇꯦ. ꯁꯨꯔꯕꯂꯥꯅ ꯁꯔꯔꯣ ꯃꯦꯁꯦꯖ ꯍꯜꯂꯛꯇꯦꯅ ꯀꯣꯜ ꯇꯧꯔꯛꯏꯔꯣ? ꯑꯁ ꯑꯝꯇ ꯅꯠꯇꯦꯕ ꯃꯥꯜꯀꯣꯝꯅꯤ. ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯆꯞ ꯃꯥꯟꯅꯅ ꯍꯥꯏꯔꯛꯏ. ꯍꯥ. ꯆꯦꯡꯂꯩ ꯃꯃꯥꯟꯅꯕꯤ ꯑꯍꯨꯝꯗꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯉꯛꯅ ꯍꯥꯏꯔꯛꯏ. ꯀꯩꯗꯧꯔꯒꯦ? ꯑꯟꯖꯂꯤꯅ ꯅꯣꯛꯅꯤꯡꯉꯛꯄ. ꯑꯦ ꯀꯩꯒꯤ? ꯁꯨꯔꯕꯂꯥ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ.
ꯈꯣꯏ ꯑꯍꯨꯝꯅ ꯄꯥꯝꯖꯕ ꯈꯟꯖꯕ ꯅꯨꯄꯥꯁꯤꯡꯁꯤꯅ ꯅꯪꯉꯣꯟꯗ ꯑꯣꯏꯅ ꯂꯣꯏꯅ ꯍꯣꯞ ꯆꯥꯔꯕ ꯀꯩꯅꯣꯝ ꯇꯧꯔꯦꯗ ꯌꯥꯔꯦ ꯇꯥꯅꯤꯡꯗꯦꯀꯣ ꯄꯤꯡꯀꯤꯁꯨ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ ꯌꯥꯔꯦ ꯀꯣꯜꯗꯨ ꯄꯥꯏꯈꯠꯂꯣ ꯇꯠꯈꯤꯕꯅ ꯍꯥꯟꯕ ꯇꯥꯔꯦ ꯍꯥꯏꯕꯒ ꯇꯧꯕꯒ ꯀꯣꯜ ꯑꯗꯨ ꯇꯠꯊꯣꯛꯈ꯭ꯔꯦ ꯆꯦꯡꯂꯩ ꯏꯇꯞ ꯇꯞꯅ ꯑꯩꯃ ꯇꯠꯈ꯭ꯔꯦ ꯋꯥꯊꯤꯗꯣ ꯉꯥꯡꯅꯔꯤꯉꯩꯗ ꯇꯠꯈꯤꯕꯅ ꯍꯥꯜꯂꯕꯣ ꯇꯟꯖꯥ ꯑꯗꯨꯗ ꯀꯣꯜ ꯑꯗꯨ ꯑꯃꯨꯛꯀ ꯍꯟꯅ ꯇꯧꯁꯤꯜꯂꯛꯏ ꯄꯤꯡꯀꯤꯅ ꯑꯃꯨꯛ ꯇꯧꯔꯦ ꯇꯨ ꯁꯠ ꯄꯥꯏꯈꯠꯂꯣ ꯆꯦꯡꯂꯩꯁꯨ ꯐꯣꯟ ꯑꯗꯨ ꯄꯥꯏꯈꯠꯇꯨꯅ ꯍꯜꯂꯣ ꯅꯨꯄꯤ ꯑꯍꯨꯝꯗꯨꯁꯨ ꯅꯞꯁꯤꯟꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨ ꯇꯥꯔꯝꯃꯤ ꯃꯥꯜꯀꯣꯝꯅ ꯅꯪꯕꯨ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯔꯦ ꯅꯪꯗꯤ ꯑꯩꯁꯨ ꯆꯥꯔꯦ ꯑꯣ ꯑꯗꯣ ꯀꯩ ꯂꯩꯒꯦ ꯈꯪꯍꯧꯗꯅ ꯀꯣꯜꯒ ꯇꯧꯁꯤꯜꯂꯛꯏꯁꯤꯕꯣ ꯁꯨꯝ ꯇꯧꯔꯛꯄꯅꯤ ꯌꯦꯠꯂꯕꯣ ꯑꯗꯨꯏ ꯅꯠꯇꯦꯗ ꯁꯨꯝ ꯍꯪꯕꯅꯤ ꯃꯣꯏ ꯑꯇꯩꯗꯤ ꯂꯩꯇ꯭ꯔꯣ ꯂꯩꯌꯦ ꯁꯤꯗ ꯅꯞꯇꯅ ꯂꯩꯔꯤꯌꯦ ꯆꯦꯡꯂꯩꯒꯤ ꯃꯀꯣꯛꯇ ꯑꯟꯖꯂꯤꯅ ꯀꯛꯁꯤꯅ ꯍꯜꯂꯛꯏ ꯆꯦꯡꯂꯩꯁꯨ ꯃꯀꯣꯛ ꯑꯗꯨ ꯅꯥꯟꯗꯨꯅ ꯍꯥꯏꯔꯛꯏ ꯍꯤꯡꯆꯥꯕꯤꯁꯤꯡꯁꯤꯗꯤ ꯆꯦꯡꯂꯩꯅ ꯄꯥꯏꯔꯤꯕ ꯐꯣꯟ ꯑꯗꯨ ꯑꯟꯖꯂꯤꯅ ꯑꯣꯏꯅ ꯇꯥꯞ ꯂꯧꯔꯒ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯃꯥꯜꯀꯣꯝꯁꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯀꯩꯁꯨ ꯅꯠꯇꯦꯗ ꯑꯩꯈꯣꯏ ꯕꯕꯥꯅ ꯅꯣꯡꯃ ꯑꯩꯈꯣꯏꯗ ꯆꯥꯛ ꯆꯥꯁꯦꯅ ꯅꯣꯏ ꯄꯨꯂꯞ ꯀꯧꯋꯣꯅ ꯍꯥꯏꯕ ꯑꯗꯨ ꯍꯥꯏꯒꯦꯅ ꯇꯧꯔꯝꯕꯅꯤ ꯑꯣ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯄꯥꯎꯅꯤꯅ ꯑꯗꯨꯗꯤ ꯑꯗꯨꯗꯤ ꯑꯩꯁꯨ ꯊꯝꯃꯒꯦ ꯍꯣꯏ ꯃꯥꯜꯀꯣꯝꯁꯨ ꯐꯣꯟ ꯊꯝꯈ꯭ꯔꯕꯗ ꯑꯟꯖꯂꯤꯅ ꯍꯥꯏꯔꯛꯏ ꯆꯥꯛ ꯆꯥꯁꯤ ꯀꯥꯏꯅꯒ ꯍꯥꯏꯖꯤꯜꯂꯤꯅꯦ ꯄꯤꯡꯀꯤꯅ ꯀꯩꯕꯨꯅꯣ ꯍꯥꯏꯁꯦ ꯃꯣꯏ ꯕꯕꯥꯅ ꯅꯣꯡꯃ ꯑꯩꯈꯣꯏ ꯄꯨꯂꯞꯁꯦ ꯆꯥꯛ ꯀꯧꯒꯦꯅ ꯍꯥꯏꯌꯦ ꯄꯤꯡꯀꯤꯗꯤ ꯍꯔꯥꯎꯅ ꯍꯪꯂꯛꯏ ꯑꯁꯦꯡꯕꯩꯔꯣ ꯑꯗꯨꯗꯤ ꯈꯪꯗꯦ ꯁꯤꯔꯕꯂꯥꯅ ꯍꯥꯏꯖꯤꯟꯕ ꯃꯥꯟꯗ꯭ꯔꯣ ꯃꯥꯏꯗꯨꯗꯤ ꯑꯗꯨ ꯅꯠꯇꯦ ꯅꯨꯄꯥꯁꯤꯡꯁꯦ ꯆꯦꯡꯂꯩ ꯈꯛꯇ ꯅꯨꯄꯤ ꯑꯣꯏꯅ ꯎꯔꯕ ꯀꯩꯅꯣ ꯑꯩꯈꯣꯏꯒꯗꯤ ꯇꯤꯟ ꯀꯥꯡ ꯑꯣꯏꯅ ꯎꯔꯕ ꯖꯥꯠꯂ ꯈꯪꯗꯦꯗ ꯇꯧꯔꯤꯁꯦ ꯄꯤꯡꯀꯤꯁꯨ ꯅꯣꯛꯇꯨꯅ ꯈꯨꯝꯂꯛꯏ ꯑꯣ ꯑꯗꯨꯗ ꯇꯥꯔꯕꯣ ꯍꯥꯏꯁꯦ ꯆꯦꯡꯂꯩꯅ ꯆꯤꯟ ꯊꯤꯔꯛꯀꯅꯤꯀꯣ ꯉꯁꯤ ꯑꯟꯖꯂꯤꯅ ꯑꯃꯨꯛ ꯅꯪꯕꯨ ꯅꯆꯤꯟ ꯀꯌꯥꯝ ꯐꯖꯕ ꯃꯤꯅꯣ ꯍꯣ ꯌꯥꯔꯦ ꯇꯨꯝꯅꯕ ꯇꯧꯔꯁꯦ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯆꯞ ꯃꯥꯟꯅꯅ ꯍꯣꯏ ꯅꯨꯃꯤꯠꯇꯨꯒꯤ ꯅꯣꯡꯉꯥꯟꯕꯗ ꯍꯦꯂꯦꯅꯥꯁꯨ ꯃꯄꯥꯅ ꯂꯧꯕ ꯂꯥꯛꯇꯨꯅ ꯍꯟꯈ꯭ꯔꯦ ꯅꯨꯄꯤ ꯃꯆꯥ ꯃꯔꯤꯗꯨꯁꯨ ꯆꯤꯡꯁꯥꯡꯅ ꯁ꯭ꯀꯨꯜ ꯇꯝꯅ ꯊꯤꯜꯂꯛꯇꯨꯅ ꯁ꯭ꯀꯨꯜꯒꯤ ꯃꯦꯟ ꯒꯦꯠ ꯑꯗꯨꯗ ꯒꯥꯔꯤ ꯑꯗꯨ ꯈꯥꯝꯂꯒ ꯍꯥꯏꯔꯛꯏ ꯅꯣꯏꯒꯤ ꯐꯤꯔꯣꯜꯁꯤꯡ ꯑꯗꯒꯤ ꯐꯣꯟꯁꯤꯅ ꯀꯃꯥꯏ ꯇꯧꯅꯤ ꯆꯦꯡꯂꯩꯒꯨꯕꯨꯗꯤ ꯂꯝꯕꯤ ꯊꯣꯛꯄꯗꯨꯗ ꯃꯌꯨꯝꯗ ꯊꯅꯝꯂꯕꯅꯤꯅ ꯐꯔꯦ ꯄꯤꯡꯀꯤꯅ ꯈꯨꯝꯂꯛꯏ ꯐꯤꯔꯣꯜꯁꯤꯕꯨꯗꯤ ꯕꯁꯇ ꯊꯅꯝꯕ ꯌꯥꯅꯤꯌꯦ ꯑꯗꯨꯗ ꯐꯣꯟꯁꯤꯁꯨ ꯁ꯭ꯋꯤꯆ ꯑꯣꯐ ꯇꯧꯁꯤꯜꯂꯒ ꯑꯗꯨꯝ ꯍꯥꯞꯆꯤꯟꯈ꯭ꯔꯒꯦ ꯀꯥꯝꯆꯥ ꯌꯥꯗꯧꯔꯤꯕꯣ ꯁꯤꯔꯕꯂꯥꯅ ꯑꯃꯨꯛ ꯌꯥꯅꯤꯌꯦ ꯀꯥꯝꯆꯥ ꯆꯤꯡꯁꯥꯡ ꯆꯦꯡꯂꯩꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤꯗꯤ ꯌꯨꯝꯗ ꯑꯣꯏꯅ ꯊꯝꯂꯝꯂꯕꯅꯤꯅ ꯌꯥꯔꯦꯀꯣ ꯌꯥꯔꯅꯤꯌꯦ ꯍꯟꯕꯗꯤ ꯀꯩꯗ ꯍꯟꯒꯅꯤ ꯍꯧꯖꯤꯛ ꯆꯪꯉꯨꯕꯗꯁꯨ ꯁꯥꯏꯀꯜꯁꯨ ꯄꯨꯔꯛꯇꯦ ꯃꯃꯥꯅ ꯂꯧꯕ ꯂꯥꯛꯀꯅꯤꯌꯦ ꯑꯣ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯀꯥꯝꯆꯥꯁꯨ ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ ꯃꯔꯤꯃꯛꯅ ꯍꯣꯏ ꯀꯥꯝꯆꯥ ꯆꯤꯡꯁꯥꯡꯁꯨ ꯆꯠꯈ꯭ꯔꯦ ꯃꯈꯣꯏ ꯃꯔꯤꯁꯨ ꯁ꯭ꯀꯨꯜ ꯇꯝꯅ ꯆꯪꯂꯛꯂꯤ ꯄꯤꯡꯀꯤ ꯍꯣꯏꯅ ꯇꯣꯡꯕ ꯕꯁꯁꯨ ꯁꯥꯇ꯭ꯔ ꯂꯧꯔꯨꯔꯒ ꯂꯥꯛꯄ ꯃꯄꯥ ꯆꯥꯟꯅꯗꯨꯅ ꯄꯣꯠ ꯆꯩꯁꯤꯡ ꯑꯗꯨ ꯕꯁ ꯗ꯭ꯔꯥꯏꯚꯔꯗ ꯐꯖꯅ ꯁꯤꯟꯅꯔꯝꯗꯨꯅ ꯀ꯭ꯂꯥꯁ ꯇꯝꯅ ꯑꯃꯨꯛ ꯂꯥꯛꯂꯤ ꯃꯈꯣꯏꯅ ꯀ꯭ꯂꯥꯁ ꯇꯝꯅ ꯂꯥꯛꯄꯒꯤ ꯂꯝꯕꯤ ꯑꯗꯨꯗ ꯁꯨꯍꯦꯟ ꯁꯅꯥꯅ ꯑꯣꯖꯥꯁꯤꯡꯒꯤ ꯒꯥꯔꯤ ꯄꯥꯔꯛ ꯇꯧꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯄꯒ ꯃꯄꯥ ꯆꯥꯟꯅꯅ ꯍꯦꯛ ꯊꯦꯡꯅꯔꯤ ꯃꯔꯤꯃꯛ ꯑꯣꯖꯥ ꯑꯗꯨ ꯎꯕꯗ ꯋꯤꯁ ꯇꯧꯏ ꯒꯨꯗ ꯃꯣꯔꯅꯤꯡ ꯁꯥꯔ ꯁꯨꯍꯦꯟ ꯁꯅꯥ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯥꯝꯅ ꯆꯤꯡꯂꯦꯝꯅ ꯈꯨꯝꯂꯛꯏ ꯃꯣꯔꯅꯤꯡ ꯁꯨꯍꯦꯟ ꯁꯅꯥ ꯆꯤꯡꯂꯩꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯆꯤꯡꯂꯩ ꯀꯩꯗꯧꯔꯦ ꯅꯪꯗꯤ ꯁꯥꯏꯀꯜ ꯄꯨꯔꯛꯇ꯭ꯔꯕꯣ ꯄꯨꯔꯛꯇ꯭ꯔꯦ ꯁꯥꯔ ꯁꯥꯔꯅ ꯈꯜꯂꯤꯅꯤ ꯅꯪ ꯁꯥꯏꯀꯜ ꯁꯦꯠꯔꯣꯝꯗ ꯂꯥꯛꯇꯕꯁꯤꯗ ꯄꯨꯔꯛꯑꯝꯗꯧ ꯃꯥꯟꯗꯦꯅ ꯆꯤꯡꯂꯩ ꯅꯣꯛꯐꯦꯠꯇꯃꯛ ꯇꯧꯔꯛꯏ ꯁꯨꯍꯦꯟ ꯁꯅꯥ ꯃꯈꯥ ꯇꯥꯗꯨꯅ ꯍꯥꯏꯔꯛꯏ ꯐꯔꯦ ꯐꯔꯦ ꯅꯣꯏꯁꯨ ꯀ꯭ꯂꯥꯁꯇ ꯐꯖꯅ ꯆꯪꯉꯣ ꯄꯤꯡꯀꯤꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ ꯍꯣꯏ ꯁꯥꯔ ꯅꯨꯄꯤ ꯃꯆꯥ ꯃꯔꯤꯗꯨꯁꯨ ꯑꯃꯨꯛ ꯀ꯭ꯂꯥꯁ ꯇꯝꯅ ꯂꯥꯛꯏ
Chatna chatnasu wari sanaba lepti Angelina. Kamay tong ni idea? Sir sum nungsibihan galai. Jinglei na mo. Hainabiyo hay bro. School dagi amuk tanthoragtana ibu. Sir Bala na amu. Mayikidi pakhang masak fazabasingse oza oheloidabanida. Moini ifa fazagai oza oisile. Adaidi mahiroi nupi mayamsina irang sagatnare. Sir Bala na hairakpaduda Angelina amuk khumlai. Hoi, asingba kaidabagi oza oiramino khangdiba. Oza oiramdradi nungsiyanane tokharamani. Yada yaraktrasu nampu apuda lesinba yabani. Pinky na. Sir sisu kainomni. Jenglaido oina onsilaktora kainom tauri. Adugidi mawalautida. Jenglaina yadausu leitre. Natrane. Masi haiduna Angelina Jenglaida michi khachalai. Jenglaisu noknaga khumlai. Hoi ba, noina marolama ba phabane. Sir Balasu noklaga. Ba paraga buttu edo tauba soireko. Aduni. Makoi mari edo asumna sum ngangna lakpana. Class yaraduna mari edo changminarai. Moi changlakpa ubada class ta hanadagi phamduna leiramba yuhenbana haire. Lakpiredana Miss Mariso. Hoi, lakchari. Adu nang mungarang malawalaga chatni haikidaine. Chatlibani beba, chattanaga tokpa nateko. Jenglaisu noklaga haire. Kumhai taramani adudi. Malcolmna. Taagrabani. Sir Bala yam ngakna haire. Kaino asingbai chatliro. Pinky noklaga haire. Phagigase kem khangrabo nangbo. Aidi asingwaga malure. Tanjaduda bell sutaraktuna class hauri. Somda Helena mamagi managda changlaktuna hairami. Ma, ay thabamta jalugige. Binona. Kaida, kaidobano. Maruoiba miyamta unaruge tawuni. Hoi, unauro. Binosu machanupina chatlibado kupthana hangkhotuna tawrudi. Machanabu tawrabadi magidi afaba phattaba thidana hoi haiduna hoya phabi mamani. Mi khwaigi mamadi machasingbu soikigadra wakhal lampai khankigadra phattaba lambida khong thangigadra haina pakhattuna machasingbu kupna yengsilibani. Aduga machana kari tawri kari licha chatli haina yengsinbibasu mama mapa oibasingi mathauni. Adubu binodi hairibasing asi amatta tawramdi. Helena hotel amagi mamangda gari adu khami. Maming leiba aduk chawba hotel ni. Helena su manungda changlei. Manung aduda masananba chung phiral charaba yengbada sathiba manba nupa ama phamlidugi manakta changsilaktuna nupa aduga mayoknana phamtharaga hairei. Helena du lakpa kyam kuirage?